Huziki matamda Manipur da Santi Purakpadagi hena maru oiba laite haina Thangmaiban Assembly Constituency gi MLA Khumuksam Zoikisana Fongdokrai Thangmaiban Youth Center THYC gi Kuntram Daisupa Mapok Kumon Thauram ngasi Thangmaiban Hizam Dewali kai dalaiba Center sigi office pangthoki Thoram maduda Thangmaiban AC gi MLA Kates Zoikishan THYC gi President Longzam Tiken Special Class Government Contractor Laisram Sarangzit Film Forum Manipur gi Chairman Samjat Sabam Mangol Zau Amadi TUC gi President Pratap Laisang Themsu Saruk Yaki Center Asina Kwanba Mapam Singdagi Sana Konabagi Lamda Mai Palaba Amadi Mingchet Porakraba Miyoi Singda Asam Bakudol Piduna Poning Thawatki Thoram Maduda Saruk Yaki ba MLA Kates Zoikisan Haikibada Manipur da Hauzik Santi Purakpagi Yamna Maru Iban Lai Lambi Thong Amadi Sana Konabana Singba Yauna Hiram Kudimakta Sakwadan Bahaibasi Tangdu Laitaba Pibam Punsi Mahing Ama Laitrabadi Oitok Loi Laikai gi club singnasu lamdam asida ing tappa porakpa yaba suggestion leirabasu takpiyu amaromda assembly constituency sigi lambi thong kya sun leptana semgali masigi mathakta thangmaiban gi lambi sada maripudradi concrete road ta onthona ba thorang paikapa hore drain semba matamda sayana ba hek tholiba si miyamna su wakhal tabiduna sakwa thorangi thabakta erapan pibiganu Assembly Constituency asida lairiba Gurukul School asisu Government School onthoktuna Residential Fawbada sengbatuna Model School ama ohenaba pandam thamli Sports ki oinasu thangmaiban amadi state asigi sakhona ba suggestion pibirakpa khudibak taramna okani amadi madubu thabak oina paikhana bohonagani Youth Center asina laibak amadi laikai asigi thodang lauriba si thagani ngaini makata nasu hena fava sakwa thorang kyap paikhat piu hainasu MLA na makata khi almost 95% of the jobs are very complete of the market. I don't know. Après, on a aussi la mission de Nicolas Sarr, qui est almost a complete of the market. Le boss had been a little bit of it. I internet of the Santa mission in Irish or Telegram. Very hard to say. Within 1 year or 1.5 years, I have no idea. I do getting a market. Come nacque nella city che si trova con una serie di